Imphal East ki Poiroupat Loukolda Angan Fou Unaba Loukol Asi Faoduna Chatliba Thoubal Multipurpose Project ki right canal ASIDA ising THABIRAKNABA LOUMEESINGNA Water Resources Department ta HAIJARUBADA YABIRAKTUNA CANAL ising THABIRAKPAGIDAMAK Poiroupat Local Farmers Development Co-OPERATIVE Society Limited na Department ASIBU THAGATPA FONGDORAKLI ngasi Andro Assembly Constituency ki Thambal nu Kaitel Kaina Road ta leiba Poiroupat Local Farmers Development Co-OPERATIVE Society Limited ki LOUMEESING amadi PAUMEESINGA lonina Poiroupat Loukolda Houzik Angan Fou Unaba Honaribasing amasung Fou lingba Haurabasing adubu punna yengsinminaki Loukol adugi fibam yengsilaba matungda Poiroupat Local Farmers Development Co-OPERATIVE Society Limited ki Secretary Khulem Tomchongna PAUMEESINGda FONGDORAKPADA haukiba chai Lisangani kun mga asida nong kana chubadagi nongzu lawroki law pari lisanga mga chamanga rom ising na thumzinduna sikibana law lokna khidabara LOUMEESING awaba kaya mayukna duna leiri masina maram oraga LOUMEESING na Angan Fou Unaba law uba hauzarage Water Resources Department ki right canal ASIDA ising PBU haina LOUMEESING na HAIJARUBADA YABIRAKPAGIDAMAK LOUMEESING na Department ki makok thongba Chief Engineer, Executive Engineer, Assistant Engineer amadi atay staff singbu thagatpa fongdokchari hairakli